Arambai News Guwahati da Mitelongi Pau Tabri Basing Bui Han Hanu Maktada Chingangbam Sujitrani na Kurumjari. Hosing a Sigi Samlapa, Mariba Pau Sing Lobirasi. Assam Madi Mizoram Gamka Yuato Kamari Linana, State Anigi Chief Secretary Amadi, DGP Singh, Home Ministry ga Delhi da Pamina Kre. Home Secretary Azay Valana, Chairlo Duna Pamkiba meeting asida, State Lingak Animakna, Nungshi Chanana, issue asi Santai Nagani Habagi, Yanaba Purakre. Nagalamromda Mizoram na chathakiba tamthiraba hingsagi thong adugi mayokta Barak Democratic Front na ngasi ayuktagi pung 12 gi kaukiba Barak banna Barak tampaki district ahumda dukan kaithel amadi office na chingba thingki lambida gari chenakhide mausagi punsida akaiba ke apiki banasi aksa oigi dal sing amasung AIUDF nasu mapung phana saugatki Jeragasida Assamna Kaukiba economic blockade Makhatana Junction Bagaloinana Mizoram Tamna Chatpagari Amata Chelhankide Jirang District SP Oramba Gaurav Upadhyay Hailakandigi SP Oina Hapkre Kasargi SP V Nimbalkar Ngamkhaigi Hingsagi Thodokta Phibam Thina Sokpadagi Mumbai da Pugi Bagaloinana Mahaki Mahutta Kasar District ki Thodangsu Sinakhiba Hailakandi District SP Ramandi Korbo Kasargi SP Oina Hapkre Ngamkai wathokta soktuna Silchar Medical College da layeng lamba police singi maraktagi phibam sokchilakpa ahumsu ngasi Guwahati Medical College Hospital da purakre AICC ki pautak matungina ngamkai gi phibam yengsinba chatkhiba Assam Congress ki anoba president Bhupen Borana luchingba team ama thogdok thokpham Loilapur yohandana Dholaida police na thatuna thamki Khongchada sida Debabrata Saikya Rakibul Hussein Gaurav Gogoi ga loinana Barak Tampaki Kamlaksha De amasung Susmita Devsu yauki Sebana loba SSLC amasung High Madrasa gi result lakliba July 13 gi ayuki pung 13 da lauthoklagani result asi website 13 da phangani aduga higher secondary gi result na lakliba July gi tang 13 gi ayuki pung 9 da lauthokani website 9 da result phangani website sing asidagi mark sheet su download tawba yagani hairi panba yaba amana handaki result asida position holder singi mafam amata thamdri ngase Naharol Khorirol Silub Assam amasung atay lub kharana punna sinduna Mahakavi Hizam Angang Halgi Chamaga Kumapan Suba Mapok Kumon Thoram Khorirol Sanglen Lakhipurda Pangthokre Mahakavi asigi saktamda laishu amasung Mairak Katuna Ikaikhumdaba Udki Loinana Khorirol Sanglen gi mamangda lairiba Kavi Ratna Hizam Irabot ki saktamdasu laishu katki Silubasigi Hanagi President Ingudam Binod na mifam mapuoiduna chathakiba mifam asida Mahakabigi punsi amasung sahityagi maramda Laukham Atol Khaidem Gaurahari Thokchom Vishwanath na wangangki Lupki Thoburen Konthozam Nandababuna Thagat Wahai Piki Loinana Handak Mizoram Police ki Gulina Panduna Laikhidraba Assam Police ki personnel Taruk Loinana Guwahati ki senior citizen Arambam Bishesor Guwahati University ki Potharaba Political Science ki Hetoirambi Professor Lina Hazarika Amasung Polarbon ki senior citizen Thokchom Chandralana Laikhitapadasu Awaba Phongtokre Manipur Pradesh Congress Committee ki President ki pham thadokhiba numittagi mawa mapau amata tadana leirakhraba Bisnupur Kendra ki MLA Govindas Konthozam ngasi Congress ki primary membership amasung MLA phamdagi resign tawkhre ngasi ayuk ma ki mi tharaktuna Manipur Congress ki interim president oriba Lokenda ma ki pham thadokpagi cherol pisilakhi loinana assembly ki secretary da MLA phamdagi resign tawgi aiba cherol su pishankhi Assembly ki Secretary M. Ramani Devi na thokpa chirol amada kuntaruk ACSC gi MLA gi pham ngasidagi hangle haina laukthokre panba yai Manipur Assembly da ngasi fawbada disqualified tawkiba MLA gi masingna ahum sure aduga Govindas Konthozam tharaga resign tawkiba MLA na marini asumna hangduna leiba Assembly constituency gi masing puna taret sukre Queensland University of Technology da thabak tawribi Manipur gi pokhibi researcher amasung device physicist Dr. Sonia Yambem da Queensland Young Tall Poppy Science Award Inglisingani kunmathoi pikre Sonia Yambem na University of Houston amasung University of Delhi dagi master degree ani physics da lawki aduga University of Houston Texas dagi PhD loishinki panbayai Sonia Australia amadi Germany na chingba leibak kayadagi young scientist amoina sakhangbagi award kayasu mamangda phangkhrabini Imphal Police na Captain Morgan gi mathakta Mirabai Chanu gi mayokta usit thoidaba racial wangang ngangbagi dama FIR pankre
Hauzik lakliba wahangna Captain Morgan kanano haibasini. Captain Morgan Khonghampat Mayai Lekaida Leiba Research Scholar Facebook ta Captain Morgan haina masana masabu kozaba Omen Achomna Mirabaibu Manipurgi Chinese nupi machani spa salon amade restaurant khaktada thabak togudaba nupi ni haikibatanatana yamnamak hanthaba wangang sangang kayasu ngangkibane. Wangjing Tentha Kendragi Manung Chanba Tentha gi tongan ba khul singda COVID positive orba imung singtanatana cancer, heart, kidney amadi atai aruba anaba kyana nariba mesung soinaraba miyoi singi imung kuntrada cheng kg manga loinana nongmada changdraba yadraba acha thakya yenthokre. Yenthokpagi khongjang asida social activist Rakesh Nauremna tamthiraba COVID laina si laksin bangamnanaba tonganba health minister ama khanbagi tangai fadaba leire haiki. Ngasigi khongjarasida maibam premojit thongbam bachu sanasam roma amadi moirangthim boichana chingbana sarukyaki. Silongdagi para athlete Havildar Soman Rana seated shot put F57 category da India gi oina Tokyo Paralympics Inglisingani kungi dama khankre. Panbayai Rana International Para Athlete ne maki category asida world ranking da number ani subada lairibane. Jahi Kuntrani Pan Surava athlete asi Larava Imungdagine, Inglisingani Taruki, December Amada, Maki unit duty tauringai, Mind Blast Amada Soktuna, Maki Yetangba Makong Kaki. Inglisingani Tara Tareta Aranabu, Army Paralympic Nota Pushinki. Kumsi Jahigi Atingbakayagi Maragasida, Tunis World Paral Athletics Grand Prix gold medal Loki Batanatana, Tarama Pansuba National Athletics Para Championship Tasu, gold medal Ani Amadi, silver medal Ama Lauraki. Hauki Bapung Kunmaria Sida India da COVID ki anova positive case lising ni phu humdoiga chatruk yankai mari lising ni phu ma thoiga chatruk humbudrani panna naba pharaduna discharge tauki aduga chatruk ka ni phuna COVID number moituna leikide. Awang Nongpoki state singi manungdana hauzik phawda Nagaland da chamaga taramari, Mizoram da lisingamaga chamaga taranipan, Meghalaya da chongaga nipumathoi, Manipur da lisingama supna ahum, amadi Assam da lisingamaga chani humbutra taru COVID ki anoba positive case sing pangki. Panbayai ngasi Mizoram da ihan hanbo oina lisingamagi mathakta habadi lisingamaga chamaga taranipan pangkibane. Assam da miyoi kunmathoi, Manipur da tarani thoi, Meghalaya da nipan, Mizoram da ahum, amadi Nagaland da ani COVID number moiduna laikidabagi report su lakle. Hauzik India da COVID na khwaidigi sokhaliba si Kerala ni. Ngarang Kerala da anoba case lising kunithoi amuk phangki. India da phangliba nomgi anoba case ki chada yankhaidi Kerala state khaktadagini. Left front na paliba Kerala lenga ki yamna magning bakai ningai amoina. Jahi taruk surava vandalism case ta Supreme Court na makhogi wakat kaktat ki bagaloina House da kangkhong chahen bagi damak mathong khuktaba LDF ki MLA ahum prosecution mayuk naba yaroi hairakre. Ngarang Bengal gi CM Mamta Banerjee na Prime Minister Narendra Modi ga unakrabagi matung ngasi Sonia Gandhi ga su amuk unakre. Sonia Gandhi ga unaba sida Rahul Gandhi su yauki. Didi na Mamaida Delhi gi CM Arvind Kejriwal ga su amuk unaki. BJP bu maithiba pinanabagi damak opposition pundaba yade haikibata natana opposition gi face maithong oiningba amana oishano maduda mahaki akaiba amata laite hairakre. Basab Raj Bomaina ngasi Karnataka gi anoba CM oina wasak lokre. Central Karnataka gi Sigaundagi ahumlak MLA karakraba Bomai Redurappa gumna power leraba Lingayat luchingba amane. Panbayai Virasaiba Lingayat community na Karnataka gi apunba missing million humpunipan gi manungda chada tarataruk oiribane. Maki apokpa Janata Dal gi SR Bomai su CM oiramki. Basab Raj Bomai inglisingani nipanda BJP da changlakibane. UP gi Barabankada truck amana semduna leiba bus amada thomjinbadagi maduda tonglakpa sinmi tarani pan sikre kayamana sokle haire passenger chamaga kunthramak tonglakpa mathol ani longba bus asi yaraktabadagi passenger sing kumtha halaga kharana lambida tumlingai kharana chaba thakpa tauringai truck aduna maningda thomjilakpadagi bus aduda tumduna lariba passenger singi mathakta takhibani haire. China gi Henan province da akiba phangna ising ichau thokpadagi rangleibak pokpa numit fawbada miyoi humbudra ma thoi sikre hokiba July 13 tagi nongleptana chubadagi miyoi million 13 da sokhanki
ꯌꯨꯝ 10,000 ꯃꯨꯛ ꯃꯥꯡꯍꯟꯈꯤ ꯂꯣꯏꯅꯅ ꯌꯨꯋꯥꯟ ꯕꯤꯂꯤꯌꯟ 13.8 ꯃꯨꯛꯀꯤ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯁꯨ ꯊꯣꯛꯈꯤ ꯑꯃꯨꯛꯀꯁꯨ ꯅꯣꯡ ꯀꯟꯅ ꯆꯨꯒꯅꯤ ꯍꯥꯏꯅꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯌꯥꯝ ꯃꯤꯄꯥꯏꯅꯕ ꯍꯧꯈ꯭ꯔꯦ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯣꯏꯕ ꯄꯥꯎ ꯈꯔ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯅꯝꯐꯨ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ 5ꯒꯤ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯡꯅ ꯑꯁꯥꯝ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯀꯟꯅ ꯍꯨꯜꯂꯗꯨꯅ ꯉꯥꯡꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯁ꯭ꯇꯦꯠ 5 ꯑꯗꯨꯗꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯃꯅꯤꯄꯨꯔ ꯃꯤꯖꯣꯔꯥꯝ ꯃꯦꯘꯥꯂꯌꯥ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯗꯦꯇꯥ ꯃꯇꯨꯡꯏꯟꯅ ꯏꯟꯗꯤꯌꯥꯗ ꯏꯟꯇꯔ ꯁ꯭ꯇꯦꯠ ꯕꯣꯔꯗꯔꯒꯤ ꯆꯌꯦꯠꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯑꯁꯥꯝꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯤꯖꯣꯔꯥꯝꯒꯤ CM ꯖꯣꯔꯥꯝꯊꯪꯉꯥ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏꯒ ꯁꯣꯛꯅ ꯁꯝꯅꯔꯨꯕꯗꯒꯤ ꯍꯧꯖꯤꯛ ꯀ꯭ꯋꯥꯔꯦꯟꯇꯤꯟꯗ ꯂꯩꯈ꯭ꯔꯦ ꯍꯤꯜ ꯁ꯭ꯇꯦꯁꯟꯁꯤꯡ ꯅꯠꯇꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯄꯨꯝꯅꯃꯛꯇ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯁꯅ ꯋꯥꯏꯐꯥꯏꯒꯤ ꯐꯦꯁꯤꯂꯤꯇꯤ ꯄꯤꯔꯒꯅꯤ GMCH Guwahati ꯁꯨꯄꯔ ꯁ꯭ꯄꯦꯁꯤꯌꯥꯂꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯀꯣꯚꯤꯗ ꯑꯅꯥꯕ ꯊꯝꯗꯕꯒ ꯂꯣꯏꯅꯅ ꯀꯣꯚꯤꯗ ꯂꯥꯌꯦꯡꯕꯁꯨ ꯂꯦꯞꯈ꯭ꯔꯦ ꯏꯟꯗꯤꯌꯥꯗ ꯏꯃꯔꯖꯦꯟꯁꯤꯗ ꯁꯤꯟꯅꯅꯕ ꯑꯦꯄ꯭ꯔꯨꯞ ꯇꯧꯈꯤꯕ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯈꯛꯇꯒꯤ ꯑꯣꯏꯅ ꯚꯦꯛꯁꯤꯅꯦꯁꯟ ꯁꯔꯇꯤꯐꯤꯀꯦꯠ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯉꯁꯤ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ ꯄꯦꯒꯥꯁꯨꯁ ꯋꯥꯊꯣꯛꯀꯤ ꯃꯇꯥꯡꯗ TMCꯅ ꯑꯣꯄꯣꯖꯤꯁꯟ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯃꯤꯠꯇ ꯁꯔꯨꯛ ꯌꯥꯈꯤꯗ꯭ꯔꯦ ꯖम्मू ꯀꯥश्ꯃꯤꯔꯒꯤ ꯀꯤꯁꯇꯔꯗ ꯅꯣꯡ ꯍꯩꯗꯕꯗꯒꯤ ꯃꯤꯑꯣꯏ 9 ꯁꯤꯈ꯭रे 13ꯅ ꯁꯤꯔꯝꯒꯗꯕꯗꯒꯤ ꯀꯜꯍꯧꯈꯤ अमरनाथ सुरुंग मनाक्तसु लेबाक निंखाइखी सिंधु तुरेलगी मनाक्ता मी लेतनबा स्टेट लेंगाकना वार्निंग तौख्रे इंडियादा पुन्ना केस क्रोर मरी हेना पेंडिंग ओइदुना लेरी हाइना लॉ एंड जस्टिस मिनिस्टर किरेन रिजिजुना ngasi हाइख्रे ओलंपिक नुपीगी बैडमिंटन सिंगल दा PV सिंधु आर्चरी दना दीपिका कुमारी लोइनना बॉक्सिंग दा पूजा रानी माइपाकली इंडियाना मखोगी मथक्ता मेडल की आशा थमले पोर्न मूवी स्कैंडल की मतांगदा थिजिन हुमजिनबा हेना पाक्थोक चौथोरकदौरी प्रोड्यूसर खरसु चेनरकपा याना लेरकले राज कुंद्रा की बेल की वकत रिजेक्ट तौखिबगा लोइदना कुंद्रा जेल दा थाजिनख्रे US सेक्रेटरी ऑफ स्टेट ब्लांकेना दिल्ली दा लेबा दलाई लामा की मिहुत का उनख्रे अमदी म्यांमार हुंताना सूची की पार्टी ना माई पाकिबा इंग्लिसिंगनी कुनगी मिखल की रिजल्ट कैंसिल तौख्रे नसीगनदी अरामबाई न्यूज़ गुवाहाटी दा मैचेलोन की पाउ संदोकचबा मतंग से लोइसिनजबग लोइनना ताबिरिबसिंगबो अमकसो हना खुरुमचरी।